Thang-Ta Manipur State ki thak ta pangthoknaba leingak amadi mari leinabasingna hotnahaningi haina Kangleipak Indigenous Martial Arts and Cultural Society ki marks na pukning chingsilakli ki marks amasung Thang-Ta Day Observation Committee na sinduna Ghari Airport Road laiba HRD Academy da pangthokhiba Thang-Ta numit ki thauramda numit asibo state ki thak ta pangthoknabagi thaurang पाइखटनबा लेंगाक अमदी मरी लेनबा सिंगी पुकनिंग चिंगसिलखिबने थौरम अदुदकी मार्क्स की प्रेसिडेंट निंगथौजा मजिद कुमार ना थांगता नुमित असि हौजिक फावबगी ओइनदी लेंगाकना मसक खंगना स्टेट की थाकता पांगथोकपा लेत्रि अदुबो लमदम असिगी चटना लोनचट अमसुंग कल्चर गे मचट कया यावरबा थांगता मसाना असि मालेम पुंबना मसक खंगनबा अमदी मसक थोकना लेहनबगी दमक पाइखट पयाबा थबक थौरम लेप लेतना पाइखटुना लाखले हौजिफाउबगी थांगता असे स्कूल सिंगदा तमनबा हौरे अदुबु मसिमकना थांगता असे मसक थोकना लैबा अमदे मपुंग फाबा हाइबदुमदी ओइबा ngamdri हाइखे थौरमदुगी मनुंग चन्ना थांगतागी लैखिद्रबा लायोइख्रबा ओजा सिंगी मफमदा लैकतुना इकाई खमनबा उतखे Thang-Ta si hek syllabus ta haptana school da promote torakanda growth ti yamna lae Thang-Ta gi oiba school sing da hana khangam da ba mayam ma mai lekai da Thang-Ta tammaga yamna macha oja sing na tangbi takpiram ba sing du dagi hena madugi platform leram da bado school sing si da akoina tongan ba modern education da hapsel lakanda madugi values sing tu madu hena promote tongna bani haidana hapki bani aduga sport ki lamda dagi culture gi lamda adu punamakta magi philosophy mayam yauriba mase masigi ji hapnabagi tawda hujik phaugi oinadi akoigi yamna quality leiba pot tumakti oidri adubu government na su kulsing da hapi hairaga su tongan magi oza sing laudana magi tangai phadaba sing adudi hujik phauda karimta tawdadana leiri